अहानबदा मरु ओइबा पाउ लागलिबा मिखलदा बीजेपी ना एमपी चहुंगी मथक्ता कादुना नरेंद्र मोदी अमुक हाना प्राइम मिनिस्टर ओइरगनि हाइना चीफ मिनिस्टर एन बीरेन फोंदोक्ले हंदा पांगथोकदौरिबा लोकसभा मिखल असि इंडिया की अनिसुबा निंगतम लान थेंगनबगा पांखकनि हाइना एमपीसीसी की प्रेसिडेंट गाइखंगमना फोंदोक्रे अमदे हानगी चीफ सेक्रेटरी ओनब किशोर अमसुंग जेम्स काशुंग इनर अमसुंग आउटर की कांग्रेस की मिरेप ओइरगनि खुरुमजरे आईएसटीवी पाउ मियंग ताबिरिबा सुमुतराम नोकचरे हौजिमा पुंगेबा पाउ बीजेपी कांगलुप फोरुपता राजनीति तौबा पार्टी नते लागलबा इलेक्शन दा एमपी चहुंगी मथक्ता कादुना नरेंद्र मोदी अमुक हन्ना प्राइम मिनिस्टर ओइगनि हाइना चीफ मिनिस्टर एन बीरेन फोंदोक्रे वफम असि वांगोइदा लेबा लाइनिंगथौ सनामही लाइसंगदा लागलबा इलेक्शन असिदा बीजेपी मणिपुर प्रदेशना थागतलिबा मिरेपसिंग माइ पाखनबगिदमक थौनीबा लाकपदा महागना फोंदोखिबने थौनीबा अदुदा इनर की कैंडिडेट आर.के. रंजन आउटर की कैंडिडेट बेंजामिन माटे पार्टी की प्रेसिडेंट के बाबानंदा नेशनल स्पोक्स पर्सन ओइबत नतना इलेक्शन कैंपेन की मणिपुर इंचार्ज नलिन कोली मिनिस्टर एमएलए अमदे अतै मसक नाइबा लुचिंगबा क्यासु सरुक याखे कैंडिडेट आर.के. रंजन महागना मिरेप ओइरिबा असि मतम सांगना मणिपुर की इशू सेंटर की नाकोंग यौहनबा ngamdaba amadi naha oiriba singna kangaungnana leiriba phibam asidagi kannanaba pandamda thorokpani haike बेंजामिन माटेना मणिपुर की चरांगनबा फिबम असिदा कांगलुप फुरुप नाइबा मियेंग येंगनरिबा सि थादोकपा फै मणिपुरदा खुंदामिनरिबा खुदिंगमक अखोय इचिल इनाव अमतनी हाइखे चीफ मिनिस्टर एन बीरेन मखाताना बीजेपी ना थादोकलिबा मिरेप अनिमक कांगलुप फुरुप येंगलगा थादोकप नते मणिपुर की तुंगी लाइबक लेपदा थौदांग हेन लौगदबा मियोय खलगा टिकेट पीबनी लागलिबा इलेक्शन असिदा बीजेपी ना चावना माइ पाकनी हाइबसे नेशनल मीडिया सिंगदा निंगथीना फोंदोकनरबा वाफमने हौजी हौजी की ओइना नरेंद्र मोदी माइथिबा पीनबा होटनबा माइ पाकपा ngamloi लागलबा इलेक्शन असिदासु एमपी चहुंगी मथक्ता कादुना सोइदनमकी एनडीए की गवर्नमेंट हलखिगनी हाइखे इलेक्शन से जाति की लेवल तौनबदौना पॉलिटिकल पार्टी खरना धर्म की मिंग तौबदौना तौरमे ngasi बीजेपी ने थागलिबसिदी बेंजामिन माटे आउटर थागलिबसि कुकी ओइना थागतपनते माटे ओइना थागतपनते मणिपुर मियाम की सिंग तौ खाइदना नागा है कुकी है पांगल है मैतई है लेतना सेवा तौनबगिदमता थागतप अदुगम लीडर नि अदुगी धर्म अदागी धर्म अदुगी मी आइगी मी मागी मी है करिसु लेतबनी पुनमक फमिनगदमनि हाइबनी हजिक नेशनल मीडिया की मदुगी सर्वे रिपोर्ट करी करी लोइना उबिरमगनि मैम पुनमक लोटप यादब पोने बीजेपी कदद अहुम योबो याबगी स्टेज ओनली बीजेपी कदद 300 क्रॉस तो याबगी पॉसिबिलिटी लई हंदक पांथोकदौरिबा लोकसभा मिखल असि इंडिया की अनिसुबा निंगतम लाल थेंगनबगा पांखकनि हाइना एमपीसीसी की प्रेसिडेंट गाइखंगमना फोंदोक्रे कांग्रेस की टिकेट लाउथोरकपगा मरि लेनना आईएसटीवी गा उनबदा गाइखंगमना मखाताना फोंदोखिबदा हौजिक सेंटर लेरिबा बीजेपी ना लुचिंगबा लेंगाक असि डेमोक्रेसी बु मरु फंगना मुथतलगे हाइबगी मवोंगदा थबक तौरकले ओइरगलिबा फिबम मसिदा कांग्रेस ना मियामगा लोइनना डेमोक्रेसी कलौनबगी पांदमदा हंदक लागलिबा पार्लियामेंट मिखल असिदा लेजबा पांगल पुथोक्तुना होटनगने हंदक की मिखल असिदा कांग्रेस ना करिगुंबा माइ पाकलबदी इंडिया दा मखाताना डेमोक्रेसी की फजरबा लिचत लेखिगनी हाइके अमरोमदा हंदकता कांग्रेस के एक्स एमएलए मंगा पार्टी असि थादोखिबगी मतंगदा महाकना मखा ताखिबदा पार्टी चोंथोक चोंगसिन तौबदा मांगजरिबसि चोंगलिबा मियोइसिंग अदु खक्तनी चोंथोक चोंगसिन की थौसिलसि मियामना पामनद्रबनी कांग्रेस की मेंबर मंगा चोंथोखिबा असिना लागलिबा पार्लियामेंट मिखल असिदा कांग्रेस दा चांग ताबा करिसु लेरोय हाइखे लाकदरबा पार्लियामेंट की इलेक्शन असि सुमनिगी मौसा इलेक्शन नी हैदना लौफम थोक्तबा मंखलै मरमजी असिगी इलेक्शन से सेकंड इंडिपेंडेंस मूवमेंट नी यनि लौ बीजेपी नलुसिंग सरकार असि सिस्टम पोनमक से फॉलो तौदबा लो से रिगार्ड तौदबा सनक कांगोन मयाम से डिस्टॉर्ट तौतो सतलगा मखोगी निंगमद थुंगनाबा ओगे हिडन एजेंडा थुंगलोरे मतागम तौरपा सासोन मखनम सिम मैम से यंगाकांदा निंग तंबा इंडिया मानहलक्तब डेमोक्रेसी से लेतबदो तौरपा असि मैम से मसिबु कन्से हबे तारबदि मणिपुर ले प्रजा पुनम इंडिया ले प्रजा पुनम से पुन्ना फाइट तबे संग अमरोपांग सिंह सच्चीबदु सन निंगदे ड्यू रेस्पेक्ट टू ऑल ऑफ देम सत्तबदि फैदे लौजे मखोइना सच्चीबदुना मरम ओइदना लाकदब इलेक्शन की कांग्रेस पार्टी की प्रोस्पेक्टिव थोरकना
ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯃꯗꯨꯅ ꯏꯐꯦꯛ ꯇꯧꯔꯣꯏ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯅꯔ ꯑꯃꯁꯨꯡ ꯑꯥꯎꯇꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯤꯔꯦꯞꯁꯤꯡ ꯍꯌꯦꯡ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯔꯒꯅꯤ ꯍꯥꯏꯅ CLP ꯂꯤꯗꯔ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯅꯔꯒꯤ ꯃꯤꯔꯦꯞ ꯑꯣ ꯅꯕꯀꯤꯁꯣꯔ ꯑꯃꯁꯨꯡ ꯑꯥꯎꯇꯔꯒꯤ ꯃꯤꯔꯦꯞ ꯖꯦꯝꯁ ꯀꯥꯁꯨꯡꯗ ꯃꯤꯔꯦꯞ ꯑꯣꯏꯕꯒꯤ ꯆꯦ ꯈꯨꯠꯆꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒꯥꯏꯈꯉꯝ ꯀꯣꯡꯒ꯭ꯔꯦꯁ MLA ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯀꯣꯡꯒ꯭ꯔꯦꯁ MLA ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯣ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯥꯎꯇꯔꯒꯤ ꯅꯣꯃꯤꯅꯦꯁꯟ ꯍꯌꯦꯡ ꯑꯔꯣꯏꯕ ꯑꯣꯏꯕꯅ ꯍꯌꯦꯡꯃꯛ ꯑꯥꯎꯇꯔ ꯑꯃꯁꯨꯡ ꯏꯅꯔꯒꯤ ꯃꯤꯔꯦꯞ ꯑꯅꯤꯃꯛꯀꯤ ꯅꯣꯃꯤꯅꯦꯁꯟ ꯇꯧꯔꯒꯅꯤ ꯃꯤꯈꯜ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯇ ꯄꯥꯜꯂꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯍꯜꯂꯤꯕ ꯏꯁꯨꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯦꯜ ꯀꯦꯇꯦꯒꯣꯔꯤ ꯁ꯭ꯇꯦꯇꯁ ꯅꯣꯔꯊ ꯏꯁ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯄꯣꯂꯤꯁꯤ ꯂꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯁꯤꯡ ꯃꯠꯂꯤꯕꯁꯤꯡ ꯑꯁꯤꯗ ꯑꯦꯖꯦꯟꯗꯥ ꯑꯣꯏꯗꯨꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤ ꯇꯤꯡ MP ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯗꯤ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯃꯥ ꯄꯣꯊꯥꯒꯦꯗꯤ ꯍꯥꯏꯗꯦ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯒꯦ ꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ MP ꯑꯣꯏꯕ ꯈꯣꯠꯄ ꯂꯣꯛ ꯁꯚꯥꯔꯣꯝꯗ ꯑꯩ ꯄꯣꯊꯥꯖꯔꯒꯦꯅ ꯃꯥꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯏꯅꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯖꯨꯒꯦꯇꯤቭ 3 times ꯍꯥꯏꯇꯥꯔꯦ ꯀꯥꯔꯕꯅꯤ ꯑꯣꯅꯔꯦꯕꯜ MP ꯗꯥꯛꯇꯔ ꯃꯩꯅꯁꯦ ꯃꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯈꯟꯅꯔꯒ ꯃꯍꯥꯛ ꯃꯁꯥꯁꯨ khannaraga sitting MP sitting minister sitting MLA masigi pidaba yade haibagi madugi akhoi da party gi constitution da hard and fast rule leite Taratare Suba Lok Sabha Mikhalgida Congress Party gi oina inner da hana chief secretary oiramba ona vakeshor na mirep oiragani outer gi da Kamjom district ki Tangkhul Hundung village tagi K James alias James Kashungna mirep oiragani matam sangna Congress Party gi ticket kanada pigadagi haiba khangdana lakpa adu ngrang numidang athengbada makoi anida ticket piri haina lauthokibani Congress ki inner gi mirep oigadoriba ona vakeshor na ISTV news ka unabada mangonda ticket pirakpagi damak thagatpa phongdorakle In Ahamamuktada, All India Congress Committee, especially National Leader or Rahul Gandhi ji bu Thagazari, Aduga Manipur Gyoena, CLP Leader, ex Minister Sri Okramibo Vising, Amasung, Manipur Pradesh Congress Committee gi Honorable President Sri Gaikhanga Makoyani Makusung, Musung Ate, Lady Ba Congress ki MLA Singh, ex MLA Singh, Karmi Kuding Makusu, I am a Thagazari. Amarumda, outer gi mirep oigadoriba James Kashungna phongdorakpada lagliba mikhalasi michang watpa miyamgi damakta akanba kholau launabagi damakta mirep oinabagi pandamda thorakpani North East yauna Manipur da ka hena sokalakadoriba CAB Congress Party na yaningdaba phongdokpana maram oiraga party asigi ticket tanaduna miyamgi mihut oina chatpa ngamnanaba honarakpani haike aigidi ahanbada aidi weaker section tamada chokhannawa development masi pusingba Dudigi Anishuada, Masi Kabil Hepurabada, Koi Manipur, Chingtang, Nuxinal, the Lazaramase, Loinamasi Manga the Rivening, Havidi Maramsi, Karino Hampton, I could go vote bank Tamgana, plant of Zerivase, Masi Yarimaka Masi Timban pay, I give a canny. Handak pangdokadoriba Lok Sabha Mikhalasi miyamna taraina loba yaba mikhalnati haina innerda CPI gi mirep oiriba Dr. M Narana ISTV news ka unabada phongdorakle ngasi singjamai thongam lekai da leiba mahakki mayumda unaba aduda mana makha taraduna Parliament ki mikhal haibasi yamna aruba mikhalne leibaga sida awonba amasung afaba khunai ama laknana ba Parliament mikhalasi maru oibani haibadu khallaga isa gi democracy gi hak adu sinabiu miyamgi apambagi matung ina mahak mirep oibani masina mahakki aroibasu oiba yai mikhal asida awonba ama purakna ba miyamna khantharaga thajaba afaba mioi aduda vote pibiu haike sengba amasung tung koina chanaba ranti madugi wakal the vision election ki pangai hebni yaroi vision yaudana ngang haki election ki miyengda ranti to mi du de idina chadi I have my own clear vision I have my confidence in the ideology of the party internationalism malem gi sunol miyam sigi chap manaba chakthung amasung mogi social justice edu phangna bidang the best society ko human being gi quite awang buthaki samaj ma sembagi mangla naduda ai madugi lambi edu chachaba hobani isai sagi voting right edu season nabiu thajabiba aphabamne khanba miduda vote pibiu haibo aphamasi ai thamjari mayam punong khurumjari
Rims ta ngarang mi ama lekhidabagi wahauda doctor amadi patient party ani gi marakta thokiba thodok adugi matangda ngasi Rims ki resident doctor singna casualty thingduna khongjang sangshin khre anaba layeng khiba resident doctor nupi ama yauna phajadaba wahai sizinaduna doctor hum puramba thodok aduda jenaba sing ain gi oiba thabak laukatriba phawba resident doctor sing casualty da mathau tawraroi asum aran doctor na doctor da khut thaba doctor nupi amabu nupa amana phuba akanba mong da yaning de haina khongjang aduda saruk ya kibi doctor amana phongdo da kle अचुमारांथी डॉक्टर भी डॉक्टर खकिना तब अखोई मणिपुर की मोब कल्चर अमा लेबा हेक्ता मयाम चंगागा होमसल लगा मिंगोना तब अदुदो तोकपियो डॉक्टर सिन अखोई की वर्क एनवायरनमेंट से एकदम सेफ ओइना थमनबियो अखोई इसागी इथौ से इसाना पांगथोकपा ngamjage पेशेंट तुदा सोयगिबा लेरम तारगसु अदुना सोयगिबदुना पनिश तोबियोबा मागी हार्ट अटैक चाउन तौरे हाबने माय चाउन तोबई मतुंग इना मागी हार्ट अटैक दु बीपी दु लो ओइरपगी चिंखनाय आजु हिराक पीरिने पीदम नतेबा पीरम मतुंगदा लोइना मै खुद खुद लैदमिना चक अदुदे खोइ करि उपाय ले हामनिदा अदुदा माना नुपा मोइना डॉक्टर नुपी लैसाबिदा खुद थारम दुदे खुसु यानिंगे इमोशन ओरगा इलम बखोपदे अदु बुक्ति यायबा अदु चोंखला कावबा अदगिन मै साइड नुपी दुना डॉक्टर नुपादा फ्रॉमबा Resident Doctor Singna Administrative Block Tamna Pendabagi Kholau Lauduna Khongsa Chatkre Rims ki Director Dr. Santa Amadi Medical Superintendent in Charge Dr. Joy Chan ga unake Dr. Joy Chan na Resident Doctor Singi demand matung ina Lamphel Police ta FIR ama restart tawri haina phongdo rakle Reputation ama pi numena FIR ama lodge taw adigi anaba yemalak pada anaba party ani de han sanghan ganu अदुगे सिक्योरिटी स्टाफ सिंग ड्यूटी रोस सेम सिक्योरिटी स्टाफ को मसिंग मालू हाई दना मोइना कनोदा मेडिकल सुपरिटेंडेंट रिप्रेजेंटेशन पीरे हाई रे डिमांड अतै सिंग दुसो कोइना रिम्स अथॉरिटी दना पुलिस पिकेट तारा दे हेंगपा रिमी अनि दे संग यादबा सिगु मायाम जे डायरेक्टर गा रिम्स के अथॉरिटी खनरे मतुंग याग्रे अदु होजि फावबदि मै सात्र सिंग मसि मुग पेन दब गया लेरी माखाता न चथरी सि नेगोशिएशन तौनब दो होनरी Amaramda Rims ki thodok adugi matangda Jenims ki doctor amadi doctor Tamliba Mahiroi Singna yaning daba phongdok tuna wakan mifam chatakre ana layeng ki thabak tadi apan bo oikhide Jenims ki medical superintendent ge in charge oiriba professor Anjitendrana doctor Singh lai nate kanana lanba kanana chumba haibadu khangdringai da thokaning daba thodok thokpasi tawdaba fai haike Kariguma doctor Singhna mara leramagadi doctor Singhda chairak pibada अखोई कैसु चिंगनबा लेजदे अदुबो मरा लई नत्रगा लेते खंद्रिङैदा डाक्टर सिंहदा हेक्ता फुबा चैबा हॉस्पिटल की प्रॉपर्टी थुगायबा खोकायबा हाइबसे मसी मक्तंग तौबिदनबा हाकना आईएसटीवी की थ्रूदा अखोई इरैसा ख्वाई खुदिंगमक्ता अपील तौजनिङे Amaramda Rims ki PG Mahiroi Kharana Thawoidabadagi mi sikhibada maral thaidoknaba irang sagatpa thawongni haina ngarang Rims ta lekhidraba Nagamapal Soram Lekai Rims Rotagi Maibam Surja Kumar gi mamak nupa RK Virlana Paumi singda phongdukre magna makhata na haikibada thawdo adu imung manungi maikei dagidi tuminna lesilurabani Dr. Singna masagi maral kupsinnanaba anabagi imung manungda ongkhalaglabadina imung manungna su police ta complaint tawraga maralaiba sing ain gi oiba cherak pihalagani ngarangi thawdo adu numijumga matung pung tarani thoi makhairom tarakpa aduwaida lekhidraba Surja Kumar sor honba nungaiti haiduna Rims ta pukatke Rims ta pukatpa matamda mahak khongna chatpa fawba ngamkhe imung manung amadi anaba masana oxygen pibinaba haibada mafam aduda duty taramba PG Mahiroi Singna senior doctor singi ayaba yaudana oxygen piba yaroi history hana laukigani haina layeng bahokide minute kuntrarom leiraga anaba adu sor honba ngamdabadagi lekhidabani lekhidraba matungda oxygen thajilaga first aid piba horakpani thawong aduda pendabadagi imung manungi maraktagi sarangnaba khara thokhe thawdok thoklaba matamda ta senior doctor sing yaurakpani thawdok adu anaba lekhidabadagi thokpanate PG Mahiroi Singna tawkiba thawong aduda pendabadagi thokibani hari PG student amana junior doctor amana senior cardiologist ama refer tawdiba or kawdiba senior doctor kawdiba num kaino masi lorsu yarba poni supreme court ki decision mayam su leire makoi ki negligence adum refer tawdragadi serious adum case sing di senior expert sing da kana refer tawdana adumai tawna mi gi punsi do lohen bata gadi madu mogi negligence ni makoi da compensate bak tawru maram koi legi having decision mayam many decision supreme court apsu legrabani masa sing bi pen da phongdok tana khara law khong tawi madu gi ona taina bada doctor fure haba ma puthokpi dana strike tawre close tawre haba si khoi di amna yam this very unfortunate
Yausang nini senba numita ulauda thokiba khunai asiga sana daba maongi event sinbada saruk yakiba miyosing desang ga phamina duna wakal tamina kre amadi lebak miyamda thorom adu silubagi damak lale haina haijakre hiramasiga mari leinana ngasi desang gi office ta thangban united club ki miyosing thorom adubu sinbada mapung oiba thodang laukiba kai ningthi bigi mapu NG binolata amadi thorom adugi mafam putokiba lamgi mapu M Thasna yauna paumi singa unaba amada desang vice president namirakom edition na fonglukibada thoram adu khunai asiga sana daba maongi thodok oibana thoram adubu sinki langkiba miyoi singna miyamda lale haina sengdokpam thoi khanbadagi desamna punna phamina duna yanaba purakpani thoram adu da nisagi polam sing yauramba adu desamna laina laude thoram adu sinbada yauba miyoi singna karigumba makataba thodok singda chenaba thoklabadi miyamna pirakpa cherak masana yana laujagadabani mapalamgi chanabi kayabu lamdam asida pusilaklaga chawkhatpa manipur ama oirakpa yaroi thaudo asi kanagumba amatana rajnitigi khudong chaba launaba hotnabiganu asigumba thaudoksinga si makhatana thoktanaba government asu chap chaba thabak lokhatpiu haike Sanaba Europe countries in the Tonga Chakot Krabam Homes in the Chanariba, Modu Harau Kumashino Pusalaga, Modu Motok Tambuduna, a quick Chakot Bagi, Kunashi Padamu, Yaro have a say Manipura. Libiriba, the Hogulak Liba, Nahasina, Masako Puna, Kaminasi, Luna Hariba, Hodu Osibo, Kanago Matanamasi, politicalized Tobigano, Paliba, Hosik Ladiba, Gomen Sinasu, Sigumba, Todo Watok Mayamaka Yam Toina, for Manipuri, Kenosi Tonga Tonga Pumpsing the NIT, the Carida, Topajagas, Mayamaka, Toposi, Lake, Maramuduna, Sigumba, Todo Watok Sings the Masakana Gomenki, Makedigi, Lokopum Topa Chapchaba, Lokot Pigada when have from Simusu, who is the Sangi, Makedigi Tamsari. Thododabu sinbada atoba thodang laukibi kai ningthibigi proprietor NG binolata amade thorom adubu sinbagi mafam putokibi M Thasnana thorom adubu silubagi damak leibak miyamda lale ulaugi thorom aduda yaukiba kanagumba miyoi amatana fizet phigai setkiba leite invitee sing lana uhangadaba mawongda yu bottle sing thorom mafamda leiramba adugi damaktasu lanjadaba invitee singi mafamda lankre haina ngakpinaba haijabaga loinana matungda asigumba thorom amukhana tawroroi haina phongdoke Kunithoigi ulogi yamna laibak thiba thodok asida aikoina aikoigi saitagi lalena haijari miyam sumaina program tausi khosina aina yana dena khoji taure adugi damtadi laibak yam thire ine rathu budugi ko adu ji matungda amhanna ai hingon se dei sida sigum se amhanna tawala Ulauda thokiba palaidraba thodok aduda thangmaban area dagi miyoi kaya chenaramne leibak miyamna makhoibu matung tawdanaba warak watembada thangmaban United Club na angamba mateng pangani haina lubasigi vice president Pratap Lesang themna paumi singda phongdukre ngasi kangjabi lerak youth club ta paumi singa unabada Pratap na makata kibada thodo adu aikhogi khunai asida amuk hana thokandanaba honabada lub asina angamba mateng pangani adugum laba laibak thiba thodok adubu sillangba amade saruk yaba miyoi kaya lub asina konba mafamda leire makhoibu kanagumba lub amana warak ningba leiragasu lub asida habirau makhoi kedawnungda lotuna thamloi lub asina matang sana sinagani haike Angwiban area dagi miyoi kharasu adum yaurumba aduna Thai United Club ta mama mapa ga loinana sangjara kanda akhoi ge soibisingje akhoi myam sum thongminabagi tanza adu akhoi lominanaba akhoi Thai United Club ki akanba warepni loinana akhoi ge atopa organization sing lairiba CSO si satri sangsan khudimana akhoi ge Thaiman area dagi karigumba miyoi singdo unaba natraga moina kawba pamba tarbasu Thaiman United Club ta haibira kanda Thaiman United Club ki kuthangda akhoi na pijagani akhoi kedongwedasu makhoi bo kangkhatpa adugumba akhoi leite akhoi chapsana akhoi gi Manipur gi khonaida sigumba lamsa sa sattanaba honabada Thaiman United Club nasu asawa thodang logani haiba wafamsi akhoi press media gi thongda akhoi haijabani Ulau awang lekai da kunaya sigi mai kuningai oiba thodok ama thokiba si laibak thibani haina Manipuri chanura leise marupna phongdokle thodo si masalai mana thamoi sokna yaningde miyam pumna makpu leikha tahananaba miyoi kharana ikai khangdaba haibadugi lamdam ama olananaba honaba leibaki oina laibak thibani hairi hauji atenu brand lojari Wangkai Ningtem Pukri Mapavda Laiba Career Nurture Center da Lakliba April Nipandagi Class 9 amasung 10 CBSE gi Science and Maths Class 11 amasung 12 gi CBSE and COSEM gi Physics, Chemistry, Maths and Biology gi Foundation course hauzaragani class ki timing 5 PM to 8 PM contact 9402241800 or 9436696049.
Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Paradise para fruit. Paradise para fruit. Have a sip and feel the difference. Madeline introducing school students health checkup program at school campus. On-site student health checkup, general medical checkup for student, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at the school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Borompa near Jennings Hospital. The Great Wedding Sale by Mobile Furniture. Break matungda mayam taram nokchari makata pauda Siza Guru Mayum Naba Sarma Kauba Kongpal Khadem Lekai de Lebami Amagi Yungi Geta Sakangaba Singna Ngarang Midang Nongmai Maru Ahum Kapsilam Le Hari Mak Deva Karmagi Lai Puja Tauba Amadi Sak and Sang Tombagi Tabak Tauba Muni Hari Maki Yungi Geta Nongmai Kapsilam Batawongu Yaning the Fongdokuna Kongpal Khadem Lekai da Wakani from Pangtokre Puripura Nupi Lob Kongpal Khadem Lekai General Secretary Lai Kram Bimolana Midakta Nongmai Kapsinduna Akia Kang Pokan Bagi Taudoasi Matungda Amukana Token Biganu Haike Sigumba angang nubi kungba mapamda sumaina yumda nomai kapsamase ngasi na ngasi haugibna oigraga jo amukhana tawbiganu habase ekhoi lekagi miyamna akhoi thamjariba wafamse aduga akhoina si maramjigi si tabuni habana singbase mase mayek sengna athuba matamda miyamgi mamangda phongdokpiro haba wafamse akhoi thamjari In Solising Makatani Palmer Drama to the Tokiba Anglo Manipuri War Ning Sing Thoram Ngase, in Fagi Kangnada Pangtokre, Justice Committee on Anglo Manipuri War in Solising Makatani Palmer Drama Toy, Martyrs and Freedom Fighter of Kangli Pakna Sinduna Pangtoba Thoram Aduda, Committee members Sing Amasung Anglo Manipuri, Lanzau da Lake Dreba Singi, Imung Manungi Mio Singna, Lake Dreba Singi Mafam da Heka Lekatam Duna Ikai Kumnabot Cape. Committee Chairman Ibotomi Kumana, Lake Dreba Singi Mafam da Ngasigi Mirolna, Makoi Buning Singduna Thoramasi Pangtopani Haike. Maning tamba leba amada British na yam thawidana maduda kogi lausun bagi police makhajida tisang tonhangi bado madu ningsang bagi sumleba thoroma singa sifana akogi Justice Committee on Anglo Manipur War Martyrs and Freedom Fighters Manipur han khangnaba sina matamada laiba Martyrs sing aduga Freedom Fighters sing adugi family yauna akogi Justice Committee na spana sinjaraga masi ase ningsang thoram je pangthok jaban Manipur Lengakna Health Sector da Ehenba Miyeng Sangduna Thabak Thoram Kaya Paikalabasu Bisnupur District Manung Chanba Loktak Pat Mayai de Leiba Karang Island gi Amatangairaba Primary Health Center gi Matau Ningtina Tawdre Lamda Madongi Miyamna Penadre Hiramsta Paudam Ama Howjik aina leijari mafam asi Manipur gi amatangairaba Loktak Pat ki mayai da leiba miyamna thanga karang haina khanaba dugumba Karang Island gi singthak adum kadani Karang gi oiba amatangairaba Primary Health Center hariba Primary Health Center asi Karang Kunjagi awaba gi khallaga Manipur lengakna 24/7 on krabasu miyamna ubiri Health Sub Center asi thonglondra lewa Health Center asi thonglondra maram oraga kari kari awaba mayok naribage haibadu kunja sindagi khaminasi doctor na baruda la adwa ana bana moi pung baruda la ga doctor singje pung khaim phamam ga haningre kari ga haning bar nan bi pati hare adwa ana amle pung ani makha ani da la adwa kari gi jamna doctor se matam kuina nei bu yadri mo haibasa moina quarter se solution biu quarter solution dabni na
कोई लेतबनी हाय अरोसो क्वार्टर से लोसिलबदी लोसिम याम थुन लोसिमबिरको डॉक्टर से होन तौना आई खुंगंसी यामना लंबी थोंग फटबनिना अनाबा हिंगन दाना थिंगबदा अनाबा लई अदो यिंबिनबा अदो लोसिमबियो Yamsing Hargadi, I quite Kungas the labor possessing Yam Awa, Hajixi, Awa Sitting Mamam, Tinnery, the Gum, Postalasi, Matikshana, later I stop singing Su, Watpa, Amadi, PSC Primary Hand Center, or Iragasu, Equigi, Makogi, 25 Sabian, Renta Gatavasi, Bereximus 2015, the Gina, Hajivolution Mungam, that the lady Aduna, Yamuru and Fishing, Saboko Amadiana, Yawasi, Nipa, Gidikra, Sapari, and Pini, and doing a detailing about them, Hargadi. London Sigi from Sigi have the fishing to the Yamtuna, and now the very Matang see Yamtuna with the problem we hiding. We disable Matandas, the Gina, we atop hostans, the Lyston, never Matandas, Marks, they quit the Tian River, our Basin, Siatum Tatana, and the Papa quit the Tianri. Dr. Sangi Neraga, Dr. Jim of Hana Kata, but I could Kudong Kibase, Yamna, Awabam way, Ana Yeka, Yam Kudong Chadava, Koi, Mayoknari, Queen on the Masita. Aduna Maduna Maramaduna Akoigi Punjagi Aina Samona Pundok Terise Adugi Dr. Matamjana Kabiu Yargadi Manipur Sakana Ming Changbiraga Akoigi Nandanzigi Yadaneva Karanabu Kunzigi Dr. Sanjibu Matikchana Waterpadana Tandi Sakana Ming Changbiu Haina Aina Hanan Pundok Teri Marwoina Nupi Singi Ana Layenda Lambito Hotabana Maram Oiraga health sector asina thonglon gibana khudong sadaba asi na kaya thoktabu sunati habisi lamdam sigi khunja singna phongdok darabli health sector sing sakhotna nabigi damakta paikhatliba aurangi manungsenna lambi thongi yum sadraba karang ailina sigi amata ngairaba health sector asi athumatam da langak na mieng changbiduna pung kunga mari mathau tohonba habisi karangi khunja singi apambo ISTV pawgidamak gan suryum khaibam loktak pat karang aile Ingsolis ngani nipan gi Mars kunmarida hairo ki thabal chongpham da thokiba thodokta laikdraba thokchom Romesh thokchom Premila amasung Laishram Nirmala gi 12 rak suba ningsing thoram ngasi RPN Memorial Trust Committee na sinduna hairo part 1 umang laikol pangthukre thoramaduda Thobal Jira Parisat ki upadaksa Pinungsi hairok Nagar Panchayat ki chairperson N Nungsi Sanana tuchingduna laikdraba hungi mafam da haikat laikat tamduna ikai khumnabot ke ISYO hairok haitupokpi Saipo Kada Thawal amadi Ningol Club Hairokna District Hospital Thawalgi Blood Bank Kusan Naduna Blood Donation Camp Amasu Pangthoke Punna Miyoy Taratare na Camp Aduda EPK Yausang kumay manungda lambida lakpa gari thatuna nupi maza singna paisa nibagi thawong muthatnaba maikay kayadagi lawnaraklabasu kumsigi yausangda asigumba thawong khanghen hengalakpagum tawre Imphal Sahargi Mayol Magtada lambida gari thatuna sel nibagi thawong ngasi su chathanake ISTV News ki team gi gari dasu thalakpada media ni hairubada phajadaba wahina chairakpa phawba thengnake Ningthembam Jiribamda leiba Salai Punsikol Masa Sanglenda Mitei Salai gi Furupcha Mikok Nifumapan bu Salai Punsikol gi Purel Kangjia Mangangna Mingkhai Piduna Mitei Liningda Hanjinbagi Thoram Pangthokre Ukrulda Hauzik Isingi Awaba Ama Mayoknariba si Yenglaga Ukrul United FC na Miyam da Lemna Isingi Antokre Club Asigi President Somatais Saizana Club Asigi Management Team ga loina na ngasi fawada laikai kuntrani thoi school gi hostel kun amasung church singda ising phangan kre isingi awat pa leibadagi mahiro yauna miyoi kaya na pukri dagi ising sokna naba awaba kaya marum mayuknari laikai kharadadi khulgi pukri dagi baltin amadagi hena miyoi amana ising sopiganu haina athingba thamnare asigumba miyamgi khudong sadaba phibam asidagi ukrul FC na miyamda ising phangan bagi khongthang asi lokhatpani haike Delhi da best over Naga scholar Singa Tamenglongi Miyamga Wari Watai Sabaki Thorum Ama Saikinu in Tamenglong da Pangtukre Miyoi Tarana Sabatim Asida lawyer RA Warsaw Jimik Delhi University gi Assistant Professor Dr. K. S. Pal Assistant Professor Gaidon Sadang R.K. Jonana Chingba Sarukyari
Manipuri Rajbari Guwahati na lamdam asigi nat ki sarukama oiriba thabal chongbagi Platinum Jubilee Rajbari Athletic Club Playground da Mars Pulumdagi kunmanga fawba chathari thoramasida Manipur gi masak nairaba artist kaya su saruk yaduna Assam da khundari ba Manipuri group asigi nat ki chanabi sing miyam da khangana ba konare Lamphel Patalaiba CRPF ki Samani Fumdo Suba Battalion Linkalaki Bagi Taratare Lak Suba Mapo Kumon ki Thoram Battalion Asigi Ground da Makal Matel ki Thoram Kayaga Luina na Pangtukre Thoramadu IGP MN Sector Rajas Kumar IGP MN Sector Mohinder Singh DIG Rance Imphal Brigadier SK Sarma DIG Dr. Lingaras Amadi Atai CRPF ki Makok Thongba Officer Kya Susaruk Yake Khengjoidagi Chandal District Headquarter the Residential School Hongana ba Konabada KSO Chandal District na Mars kunmanga dagi kuntaruk fawba pung nifunipan gi banchathagani tawramba adu April ama fawba komthokli hari Chief Minister amasung local MLA unabada thajaba pirakhibagi matungina matam khara asi komthokna ba firep lobani KSO Chandal na athuba matamda Chief Minister unagani masida government na school asi Khengjoida thamgadabada hongdokna ba honaraklabadi lakadawriba mikhalda BJP boycott tawbaga loinana akan ba khongjang sangsingani hari hauji sanabagi pau lobirase Ngasigi sanabagi pau da cricket All Manipur Working Journalists Union na sinduna chathariba mapan suba journalist sports meet ki ngasi Langthabal Public Ground da sanakiba cricket match ki final da Sangai Express na ISTV network pu thoiduna champion oikre ISTV na toss ngamduna hana batting tawbada run nifu ni thoilauduna scoreboard da run nifu humdoi gi target thamke Sangai Express na madugi pakum da wicket ama turaga apiba target yauduna wicket tara da thoikibani ngasi sanakiba quarter final da Tom TV na sanalai pak pau sebu thoike anisba match da ISTV na Impact TV bu ran tara Nepal da maithiba piduna semi final changke ahanba semi final da Sangai Express na Tom TV bu tie break ta thoike anisba semi final da ISTV na Unified Media bu thoike ngasigi final match aduda Imphal West ki additional SP Traffic Sankardev DSP Ops Amarjit amadi DSP CDO Rojit na chingbana saruk yaduna paumi singbu pungning thawatke Neta Club Kangla Sangom Sangna Sinduna Yaksang Sports ki manung chanal amdama sigi mai horol dagi chanaduna sanaduna laklaba kang masana ngasi club asida sanakre lamdamadugi mau singal esabi singa kangkhut amamam oiduna sanake masigi matangda lamdamadugi NG Bhimo Devina kang haiba masana asi mutkidana ba chahi khudingi yaksang matamda nupi kangkhut singna sanaduna lakli haike Yaksang Sports Kamari Lainana Kangzabi Lampakta Kangzabi Lerak Youth Club na Senduna Meka Bachinjak Tagi Laptok na bagi Sarukama Oina Masana Kayak ngasi susana ke Loinana Anoba Masana Ama Oina Mit Punsilaga Alu Kun bagi Masana Supang Toke Loinana Angang Singi Tongan ba Makalgi Hai Sing bagi Masana Kaya Supang Toke Mapam Kaya Dasu Amadi Kurai Maikei da Mau Amadi Lesabi Singna Pun Bubi Amadi Lamjel na Tingba Kaya Supang Toke Makataba sanabagi pau wen thojamdagi amuk fangbigani Inter Student Organization Invitation Football Tournament ke ariba match ta Kanglipak Student Association KSC amadi All Manipur Student Union MSUga sanaragani Yauksangi marumda aber tainaba ising hainaba nisa sizinaduna leiba thauri thatuna asat awok singdagi sel munba arembada matam manghanbaga loinana immoral loiba thaba kaya lisang sina chataduna lagli asigumba phattaba sanabi kayabu nathai handuna haurugliba ngasigi mirol asi kanduna tinjang kaijing daba khunai ama semnabagi wakhalonda Kanglipak Student Association na sahi khudingi leptuna pangthoktuna lakba Kanglei Mega Sports Festival sahi asigi waina masana tarukta pangthoktuna lakli Festival asigi saruk ama waina All Manipur Football Association gi mieng makhada tha asigi tang kuni thoidagi team tarungna gurmani thongna khaidoktuna Imphal gi mapal kangjebungda chathariba Inter Student Organization Invitation Football Tournament ki ngachi sanakiba ahanba match ta
एमसूना देसांबु गोल अनि अमदा माइथि पिखि एमसूगी माइ पाखिबी गोल अनि दु कृष्णा अमदी प्रियो कुमारना मैच की मापल सुबा अमदी निफुतरे सुबा मिनिटा सनखिबनी मैच सिदा माइथि खिबा देसांगी अमतंगारबा गोल अदुना के एस बिरजितना पेनाल्टी दा मैच की अपीब मतंगी अहाप मिनिट मरीदा सनखि मैच असिदा एमसूगी सनरोई प्रियो कुमारदा मैच कंडक्ट तोखिबा रेफरीना येलो कार्ड उठखि टूर्नामेंट असिगी अनिसुबा मैच की सानखिबदसु एमसूना एमएसएफ गोल अहुम अमदा माइथिबु पिदुना फाइनल संखिबनी एमसूगी माइ पाखिबी गोल अहुम अदु खेदा कृष्णा अमदि कापिलना मैच के कुनमरी सुबा कुंथ्रा मापल सुबा मदि निफु माथोय सुबा मिनिटा संखि मैच असिदा माइथिखिबा एमएसएफ के अमतंगारबा गोल अदु टोम्बोइना मैच की निफु तरुक सुबा मिनिटा संखि सत्थरिबा टूर्नामेंट की अरुबा मैच साई नुंथिल पुंग 12 मिनिट 35 चटपदा कांगलिपाक स्टूडेंट एसोसिएशन केसी अमदी ऑल मणिपुर स्टूडेंट यूनियन एमसूगा सानगनी अमरोमदा फेस्टिवल असिगी सरुक अमा ओइना इम्फाल की मपाल कांजिमुंग सत्थरिबा नेपाल सुब इंटर डिस्ट्रिक्ट कांगलिपाक फुटबॉल ट्रॉफी की अरुबा मैच तना इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन अमदी इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन गा हयेंग नुंथिल पुंग अमा ताबदा सानरगनी अमरोमदा फेस्टिवल असिगी सरुक अमा ओइना हुयल लालोंग थांगता एसोसिएशन मणिपुर की मियंग मखादा संगाई पोरो ममंग लेkai कम्युनिटी हॉल दा सथरखिबा मरी सुबा कांगलिपाक थांगता चैंपियनशिप ngasi लोइसनख्रे चैंपियनशिप असिदा लुवांग थांगता एकेडमी खुराई कोंगपालना पॉइंट निफुमापल फंगदुना ओवरऑल टीम चैंपियन ओइखि कांगलै थांगता सिंदम संग मागलंगना पॉइंट निफुनिपान फंगदुना टीम रनर्स अप ताख्रे चैंपियनशिप असिगी ngasi लोइसनमकी थोरमदा संगांगै जिला परिषद मेंबर सिनाम मर्जिद हुयल लालोंग थांगता एसोसिएशन मणिपुर की सेक्रेटरी हैक्रुजम सा बाबू सगोलबल थोनोजम लेkai जीपी की प्रधान एन रतन एसवाईडीसी के सेक्रेटरी थोक्सोम मनी मैतै अमदी क्लब असिगी अतै मेंबर सिंगसु सरुक याखि सत्थरखिबा चैंपियनशिप असिगी ngasi पांगथोखिबा सही 38 मखागी निपी मचागी केजी 52 मथकी कांगलोपता थांगता महिकोल युमनाम हुइद्रोंगी एस रोजिका चनु MNLTCA हैक्रुजमगी के मेरीना कांगलै थांगता सिंदम सम मागलंगी TH बेबी चनुना अहानबनी सुबमदी अहुमसु पोजिशन ताख्रे सब जूनियर बॉयज की थांग हाइबगी पांगथोखिबदा बहुलासी मयाई कोइबिगी एस मालेमगानबा कैटेगरी असिगी निपी मचागी पांगथोखिबदना अंजिका संगाईपोरोगी TH पुष्परानीना अहान पोजिशन ताखि जूनियर बॉयज की थांग हाइबगी पांगथोखिबदा अंजिका संगाईपोरोगी SS रोजलैंड अहानबा कैटेगरी असिगी निपी मचागी पांगथोखिबदना बहुलासी मयाई कोइबिगी TH प्रियंकाना अहान पोजिशन ताख्रे सब जूनियर बॉयज की थांगलोन अमदी खोंगलोन खुलोन की पांगथोखिबदा थांगता महिकोल युमनाम हुइद्रोंगी एल बोरिसना अहानबा निपी मचागी कांगलोपता MNLTCA हैक्रुजम की चांदनी सुनरना अहानबा पोजिशन ताखि जूनियर बॉयज की थांगलोन अमदी खोंगलोन खुलोन की पांगथोखिबदना MNLTCA हैक्रुजम की CH ऋषिकांता निपी मचागी कांगलोपता थांगता महिकोल युमनाम हुइद्रोंगी SS रोजिकाना अहानबा पोजिशन ताख्रे अमरोमदा एथलेटिक एसोसिएशन मणिपुर की मियंग मखादा था सिगी तांग कुलुमदोइदा पांगथोखिबा नेपाल सुबा कांगलिपाक मैराथन रेस मेंस ओपन की पांगथोखिबदा बासिखोंग कोंगबा इरोंगदगी निंगोमम फुलेंद्रो खुंद्राकपमदगी KS रोमाजीत यारिपो खोइरोमदगी S सुरेशना अहानबनी सुबमदी अहुमजो पोजिशन ताखि अमरोमदा नेपाल सुबा कांगली मेगा स्पोर्ट्स फेस्टिवल के सरुक अमा ओइना मणिपुर कांग एसोसिएशन की मियंग मखादा गोपाल देव मांडोप कांगसंग याई स्कूल अमदी नमायरप मांडोप कम कम्युनिटी हॉल सिंगमैदा सथखिबा नमायरप मांडोप कम कम्युनिटी हॉल सिंगमैदा पांगथोकलिबा नेपाल सुबा कांगलिपा कांग ट्रॉफी की ngasi नमायरप मांडोप कम कम्युनिटी हॉल सिंगमैदा सानखिबा अहुम सुबा पोजिशन की मैच ता गोपाल देव कांगखुटना सिंगमै कांगखुटपु पांजल 12 10 दा माइथिबु पिदुना अहुम सुबा पोजिशन की मना ताख्रे गोपाल देव मांडोप कांगसंग यास्कुल सानखिबा ओरिबा मैच तना नबुन मपाल कांगखुटना नंबोल भमदिर कांग एसोसिएशन कांगखुटपु पांजल 12 13 दा माइथिबु पिदुना चैंपियन ओइख्रे अमरोमदा ऑल मणिपुर सेबी एसोसिएशन की मियंग मखादा मॉडल एकेडमी कोंगबु उसेकोन लाइरेन पट पांगथोकलिबा तारिस सुबा कांगलिपाक सेबी यंगदमनबगी ngasi पांगथोखिबा सही 13 मथकी नुपा मसागी केजी 52 मथकी कांगलुपता EEA टीम A गी L समसन KCA गी W रोहित लिगलम गी L विद्यासोरमदी IKTTA गी M थोइबना अहानबनी सुबामदी अहुमसे पोजिशन ताखि कैटेगरी असिगी नुपी मसागी पांगथोखिबदना मिहुल्स की K गायत्री मिसिक हॉल की CH लेडिया EEA टीम B की L लक्ष्मी बानी EEA टीम A की S प्रियंकाना अहानबा अनिसुबामदी अहुमसे पोजिशन ताखि
IGO oinamna LCL leiprakpambu maithiba piduna sahi sigi ahanba Steleven led S Tomba Memorial Junior Boys Volleyball Tournament ki ahumseba position takhre Kamaikha Social Youth Club hiang thangna sinduna tha sigi tang kunma thoidagi team taruna gurbani thongna khaidoktuna KSYC ground hiang changda sathariba tournament asigi ngasi sanakeba ahumsu position gi match ta IGO oinamna LCL leiprakpambu set ahum ani kunmanga tarani palamadi taramanga tarani thoida maithiba piduna ahumsu position gi mana laukhibani Kripsa Timbi Norem Thongna Renity Football School Malombo Maitibu Piduna Sahi Sigi Ahanba Steleven Under 13 Boys Open Football Tournament ki champion oikre West Development Youth Club Lamding Kunung Lam Sangna Sinduna Tha Sigi Tang Taramanga Tagi Team Nipan Grubani Thongna Khaidoktuna Club Asigi Ground Sataraki Tournament Ngasi Lotion Kre Ngasi Sanaki Boriba Matchta Kripsa Timbi Norem Thongna Renity Football School Malombo Goal Ama Sinoda Maitibu Piduna champion oikibani Tournament asigi champion oikiba Kripsa Timbi Narim Thongda Lupali Singh Kuntra amadi runners up takiba Renity Football School Malomda Lupali Singh Kun Tharmapu Singna Khusinakhi CKWC Sajing Kuno Kaksing District Sinduna ngasidagi team tarungna grubani thongna khaidoktuna club asigi ground da ahanba Steleven Men's Open Volleyball Tournament hokre ngasi ahubun piki sanakiba ahanba match da NYBA Nauremna FFC Team B Lailoin Phai Surasan Football set ahum sino amadi anishuba match ki sanakibada CKWC Team A Sajing Kunona FFC Team A Lailoin Phai Surasan Football set ahum sino da maitiba pikre Thagachari boyai hauze aroibada maroiba pau amuk hana Lagliba Mikhalda BJP na MP chahungi mathakta kaduna Narendra Modi amuk hana Prime Minister oiragani haina Chief Minister N Biren phongdokle Handa pangthokodoriba Lok Sabha Mikhal asi India gi ani suba ningtam lan thengnabaga pangkhakni haina MPCC ki President Gai Khangamna phongdokre amadi Hanagi Chief Secretary O Navakeshwar amasung James Kashung Inner amasung Outer gi Congress ki mire oiragani Ngasi gi wena dia signa pizza pa matang smashin jare miyeng tabiriba singba muka hanna khurumjare